Lakle lakle Inspector Tayay 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 Ahan mamaktada Inspector Tayay tabiri basing James Sagur jamna taram lok sabolo na ko nona kurumjari Inspector Tayay khwaidigi sangba monodrama loinena crime di yumpham oiba nungsi nungol imung manung thogdok wathok thogalom laishu punamak yauraba paring aman ngasigi tangkakta lising amaga chamriga marifuma thoishuba tangkak loinena chathajaraliba tangkak asigina anobada nungsibai anishuba sharu thajaraliba tangkak asi angambagi makhatana chathajarakpa tangkak amani kumar amadi roshan hospital da nomaina panduna makoi laikan aduna leiri amaromda kumar amadi roshan hatok pikraba pari mahakiramak imung manungna ngasisu tengthari amadi pariga mari leinaramba rebika parigi mongphamda haile gatpalak thogdogodu ubada mahakya pokma mapa amadi mayambana tengthari wari sigi makha tabirasi lalibadi aine pabung lalibadi aine pabung pabung ai mafam asida karimata taklamnana ima pabungda lakpanati ima pabungdasu aina haijarambane imaga pabungdasu pariga iga mari leine haiba khangmani adubu pari leitabagi pausi tabadagi mafam asida lakpani imaga pabungdasu ngak leirabadi lani aina mafam asida karimata wahung pahungdana changlapagi damak pabung amadi Tamachona Aibu Arobika Taxika Sinaidaba Janakangon Kangdaba Togolon Kangdaba Mugum Lobigan Ibema Nangi Wahi Sitava the Pele Nangi Wahi Sitava the Pele Ai Sarupa Parina Nangu Magidaba Punchi Kongloy Oidaba Kalambani Ibada what did say Nangi Nachinagi Nang Torogli Wapam Singado Matuna Kangi Nah 알라만나 탁시같이 강나 탁가 강나 호룩반도 비모이게니 낭내 거도 올리마 낭기네 토갈원 뿌르막 이빠네 야이 아두구네 뭐뽕가 시기디 이자노 바빠리디 할락나로 낭나 숨나 락라가 낭기 뚱기 분치다 어또빠 사가이기 미나 낭목가리 칸키니 미아바시네 까리 하이네키니 Laikhidrama pariga nang mari leina mi haiduna nangina thakta naran sijan birakani nangoda oida pada bangang sin birakani nang mingchat theroidrane bema pabu aina lagli bas ai ojaba phangna bagi lakpanati aina lagli bas nungsi bagi tamut nungsi bagi lakpani pabu nungsi bagi lakpa Ibagi pari Karino nang natauri basibo Ay kuhay na di karima takangalam di Masinang natauri basibo karino ibungo Mi patta singa doon nga sisu Hospital na doon nalayeng doon na Makuy hing na doon magita magpulis na Naksen doon layni Ano mo Kutta sida Tangsanga matang pahay doon na Makuy mo matong kaktatpangam na pati Ano mo Madungi tauna doon laytre Madungi taunado leitre pari. Pabung kitang patabiyo. Pabunggi haksang pati ayduna mahang na yamna wazaramad. Aduga tamasogishu isa pati ayduna mahak yamna wazaramad. Pabung na adum na isa suando na leiramati. Mahak kitaway na kaydong nungda nungayra. Aduga tamasogshu wakal kara patabiyo. Haukra badi haukra. Makoyna lalubanina laluba makoygi cheragado soidena phangbo oisan thongna minung si chaukredako ipagi pari nak liram thonglabadi punamakse ai sagai asida ai sagi loinabi ai gine oina yum sida phangjagadabani ko phabam punamak haukre Mapukasida aingonda tamlamtre ai iraibak nanti pabung aduba pabung manadi aibu yamna khanjar aibu ikai khangde aduka mai pande haina khanmiga ngasidi
ꯑꯩꯈꯣꯏ ꯑꯅꯤꯇꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯁꯦ ꯏꯆꯟꯅ ꯏꯀꯥꯏꯕ ꯂꯩꯇꯅ ꯑꯩꯅ ꯍꯥꯏꯗꯣꯛꯂꯤ ꯍꯥꯏꯐꯝ ꯊꯣꯛꯇꯕꯅꯤ ꯇꯝꯐꯝ ꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯤꯊꯣꯛꯍꯧꯗ꯭ꯔꯕ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯅꯁꯨ ꯂꯤꯔꯛꯂꯔꯣꯏ ꯀꯅꯥꯅꯁꯨ ꯍꯥꯏꯔꯛꯂꯔꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯏꯀꯥꯏꯕ ꯈꯪꯗꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯕꯨꯡꯗ ꯇꯝꯃꯤ ꯍꯥꯏꯗꯨꯅ ꯇꯥꯆꯧꯗ ꯇꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯇꯥꯆꯧ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯄꯥꯕꯨꯡ ꯏꯄꯥꯒꯤ ꯕꯦꯃꯥ ꯀꯔꯤ ꯋꯥꯔꯧꯔꯨꯒꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯃꯄꯣꯛ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏ ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤꯅ ꯑꯩꯒꯤ ꯃꯥꯡ ꯑꯁꯤꯗ ꯂꯦꯞꯂꯔꯣꯏ ꯃꯄꯥ ꯑꯁꯣꯟꯕ ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯆꯥꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯧꯔꯔꯣꯏ ꯃꯄꯣꯛ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯧꯔꯔꯣꯏ ꯃꯄꯣꯛ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯧꯔꯔꯣꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯕꯦꯃꯥ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯤꯖꯔꯤꯕ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯝꯖꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯅꯉꯣꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯦ ꯍꯥꯏꯅ ꯈꯟꯒꯗꯧꯔꯤꯒꯦ ꯍꯣꯏ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯊꯣꯛꯂꯝꯂꯕꯗꯤ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯤꯊꯣꯛꯍꯧꯗ꯭ꯔꯕ ꯇꯝꯊꯣꯛꯍꯧꯗ꯭ꯔꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯋꯥꯔꯤ ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯏꯄꯥꯅ ꯈꯪꯕ ꯅꯠꯇꯦ ꯔꯦꯕꯤꯀꯥ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯀꯥꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩ ꯃꯌꯥꯝꯕꯅꯤ ꯍꯥꯏꯌꯨ ꯄꯥꯔꯤ ꯑꯃꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯈꯤꯕ ꯃꯔꯤꯅ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯔꯦ ꯃꯗꯨꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯒꯗꯕ ꯀꯔꯤ ꯊꯧꯗꯣꯛ ꯂꯩ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯅ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯌꯨ ꯅꯪꯅ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯨ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯌꯨ ꯊꯃꯆꯥ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯔꯤꯅꯣꯅꯦ ꯏꯕꯣꯆꯧꯕ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯄꯥꯕꯨꯡ ꯑꯃꯗꯤ ꯇꯥꯃꯣꯆꯧꯅ ꯀꯔꯤ ꯈꯟꯒꯗꯧꯔꯤꯕ ꯑꯗꯨꯒ ꯑꯩꯕꯨ ꯇꯧꯕ ꯉꯝꯕꯤꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯒꯗꯧꯔꯤ ꯑꯩꯕꯨ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯒꯅꯤ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯤ ꯑꯩ ꯀꯔꯤꯅꯣꯅꯦ ꯏꯕꯣꯆꯧꯕ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯂꯧꯁꯟꯕ ꯉꯝꯗ꯭ꯔꯦꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯄꯥꯕꯨꯡ ꯒꯥꯔꯤ ꯑꯃ ꯊꯧꯖꯜꯂꯦ ꯄꯥꯕꯨꯡ ꯇꯥꯃꯣꯆꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯄꯥꯕꯨꯡ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯀꯔꯤꯅꯣꯅꯦ ꯔꯕꯤꯟꯗ꯭ꯔ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯄꯥꯕꯨꯡ ꯑꯩꯁꯨ ꯀꯔꯤꯃꯇ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯅꯪꯗꯤ ꯀꯣꯏꯊꯤ ꯊꯤꯕ꯭ꯔꯦ ꯑꯗꯨꯒ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯃꯩ ꯊꯪꯅ ꯂꯩꯔꯝꯅꯤ ꯈꯟꯕꯗꯒꯤ ꯃꯐꯝ ꯑꯁꯤ ꯆꯪꯉꯤꯕꯅꯤꯅꯦ ꯂꯥꯎ ꯌꯨꯝꯗ ꯆꯠꯁꯤꯜꯂꯛꯎꯅꯦ ꯄꯥꯕꯨꯡ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯖꯔꯛꯈꯤꯒꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤꯒꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣꯅꯦ 이몽 씨가 난가 그리 말이 있는게 이몽 씨가 난가 그리 말이 있는게 오자 하이게더라 마루 하이게더라 그리 노 이샤우 샤우비르가 떠오르시 안강 씨는 머펌 씨다 락자버시 그리 까이버 레이르게 야암나 까이버 레 와시 이몽 머는 교이고 와 마락 타찬 비라누고 와로비야 오이 욤 인콜시부디 오자기 오랑은 누구네 와리시 파이사기 와리 아이 누피 마사시기 마판 밍나 रणबीर को गाड़ी मनुंग ममा यावर ममा यावरग्लबदिने अफबो लाव नमा से इनने मखोन कले हैदना इनने गाड़ी मनुंग थमम लाव ससिला ओ पाबुं आई ngakhtang leizaraki ngakhtang ai sida leizar kari gino nang na suk yam nang na bangam disibo kari gino haibani ne ai shobasini law na chano bisiya de law ne hai amuk de law ne पाबुं इमा कौरनो आई ngahaktang leirega laksigi ai gari masa su yaure iba ai madugi matam nati ko moi पाबुं ai amta haigesi kari no na torsigo ngahaktang ngasiri dena namanabi ga lai khurma chatkadori bani hai halak mandre haidana aina premi da phone doraga hang premi na haibadadi nang
마가수 ꯆꯠꯃꯤꯟꯅꯗꯦ ꯂꯥꯏ ꯈꯨꯔꯨꯝꯕꯩ ꯋꯥꯐꯝꯁꯨ ꯂꯩꯇꯦ ꯅꯪꯅ ꯃꯁꯤꯗꯩꯗ ꯄꯨꯡꯉꯧ ꯐꯅꯦꯛ ꯁꯦꯠꯆꯜꯂꯒ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯇꯧꯔꯒ ꯍꯩ ꯂꯩ ꯄꯨꯗꯅ ꯅꯪꯅ ꯆꯠꯂꯤꯕꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯒꯤ ꯃꯣꯡꯐꯝꯁꯤꯗ ꯂꯥꯛꯑꯒ ꯅꯪꯗꯤ ꯂꯩ ꯆꯥꯏꯔꯔꯤꯅꯤꯅꯦ ꯂꯩ ꯆꯥꯏꯔꯔꯤꯅꯦꯕ ꯅꯃꯥꯏꯗꯨꯕꯨ ꯌꯥꯝ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯁꯤꯕꯨ ꯅꯃꯥꯏꯁꯤꯕꯨ ꯑꯗꯨꯛ ꯌꯥꯝ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ 이마 ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩ ꯀꯠꯂꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯀꯠꯂꯒꯅꯤ 이마ꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯀꯠꯂꯔꯕ꯭ꯔꯣ ꯍꯩ ꯃꯁꯤ ꯀꯔꯤꯅꯣꯅꯦ ꯕꯦꯝꯃ ꯀꯔꯤꯒꯤꯅꯣꯅꯦ ꯑꯉꯥꯡ ꯑꯁꯤ ꯐꯨꯕꯤꯔꯤꯁꯤꯕꯣ ꯇꯥꯗꯥ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯍꯦꯛ ꯊꯣꯛꯂꯔꯦ 이자 와락자ꯕꯅꯤ ꯇꯥꯗ ꯋꯥꯔꯧꯕꯤꯔꯅꯨꯀꯣ ꯉꯥꯏꯍꯥꯛꯇꯪ 마세 ꯃꯔꯩ ꯆꯀ꯭ꯔꯤ ꯌꯥꯝ ꯀꯟꯕ ꯑꯩꯈꯣꯏ ꯅꯝꯗꯅ ꯄꯨꯖꯈꯤꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯇꯥꯗ ꯈꯣꯏ ꯋꯥꯔꯧꯕꯤꯅꯨ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯔꯕꯤꯟꯗ꯭ꯔ ꯅꯠꯇꯦ ꯑꯉꯥꯡꯈꯩꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯄꯥꯕꯨꯡ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯊꯣꯛ ꯑꯣꯏꯍꯜꯂꯦ ꯄꯥꯕꯨꯡ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯀꯔꯤꯅꯣꯅꯦ ꯔꯦꯕꯤꯀꯥ ꯅꯪꯅꯁꯨ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯔꯒ ꯄꯟꯈꯤ ꯅꯠꯇꯦ ꯅꯃꯥ ꯈꯣꯏꯅ ꯂꯥꯛꯑꯒ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯦꯛꯇ ꯐꯨꯆꯩꯗꯅ ꯇꯧꯏ 이베모 ꯈꯣꯏ ꯑꯗꯨꯒ ꯃꯔꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯏꯇꯥꯎ ꯍꯥꯏꯒꯗ꯭ꯔꯥ 이따 ꯔꯟꯕꯤꯔ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ ꯀꯔꯤꯅꯣ ꯏꯆꯥꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯍꯩ ꯂꯩ ꯀꯠꯆꯕ ꯂꯥꯛꯄꯁꯤ ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤꯒ ꯃꯍꯥꯛꯀ ꯈꯪꯅꯖꯔꯝꯃꯤ ꯇꯤꯟꯅꯖꯔꯝꯃꯤ ꯍꯥꯏ ꯑꯩꯁꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯟꯅ ꯈꯪꯖꯕ ꯅꯠꯆꯗꯦ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯄꯥꯔꯤꯒꯤ ꯃꯌꯥꯝꯕ ꯔꯕꯤꯟꯗ꯭ꯔꯅꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯃꯃꯤꯡ ꯔꯦꯕꯤꯀꯥ ꯀꯧꯏ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯅꯍꯧ ꯄꯥꯔꯤꯒ ꯃꯇꯝ ꯑꯃꯗ ꯈꯪꯅꯖꯔꯝꯕꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯈꯛꯇ ꯇꯝꯃꯒ ꯏꯆꯥꯅꯨꯄꯤꯁꯤ ꯃꯐꯝꯁꯤꯗ ꯆꯪꯉꯛꯄꯗ ꯉꯥꯏ ꯅꯠꯇꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯍꯩ ꯂꯩ ꯈꯤꯇꯪ ꯀꯠꯆꯕꯗꯨ ꯌꯥꯔꯒꯗꯤ ꯋꯥꯔꯧꯕꯤꯅꯨ ꯏꯆꯥꯗꯨꯅ ꯃꯉꯣꯟꯗ ꯌꯦꯠꯂꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯅꯖꯔꯝꯕꯒꯤ ꯍꯩ ꯂꯩ ꯈꯔꯗꯪ ꯃꯐꯝ ꯑꯁꯤꯗ ꯀꯠꯄꯁꯤꯕꯨ ꯏꯇꯥꯎ ꯔꯟꯕꯤꯔ ꯈꯣꯏ ꯑꯗꯨꯒ ꯂꯥꯛꯏꯕ 이베모 ꯈꯣꯏꯅ ꯀꯔꯤ ꯅꯨꯡꯉꯥꯏꯕꯤꯗꯕ ꯂꯩꯕꯒꯦ ꯃꯁꯤꯗ ꯅꯈꯣꯏꯅ ꯋꯥꯔꯧꯕꯒꯤ ꯃꯔꯝꯁꯤꯕꯨ ꯌꯥꯔꯦ ꯑꯣꯖꯥ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯀꯣꯏꯊꯣꯛꯈꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯣꯏꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯖꯅꯤꯡꯗꯦ ꯏꯆꯥꯅꯨꯄꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒꯅꯦ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯔꯕꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯆꯔꯤ ꯑꯪꯀꯜ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯒ ꯔꯦꯕꯤꯀꯥꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯋꯥꯁꯤ ꯈꯪꯕꯒꯤꯁꯨ ꯅꯣꯏ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯒꯅꯦ ꯃꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯕ ꯇꯧ ꯂꯧ ꯆꯠꯅꯕ ꯇꯧꯁꯤ ꯂꯧ ꯆꯠꯅꯕ ꯇꯧꯁꯤ ꯂꯧ ꯄꯥꯕꯨꯡ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯖꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯉꯥꯡꯅ ꯉꯝꯗ꯭ꯔꯤꯁꯤꯕꯣ ꯑꯩ ꯅꯄꯥꯕꯨꯡꯁꯦ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯂꯥꯎ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ 이마가 빠붕가나 ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩ ꯃꯗꯨꯗꯤ ꯌꯥꯕ ꯉꯝꯃꯣꯏ ꯍꯣꯏꯅꯦ ꯂꯥꯛꯑꯣꯅꯦ ꯑꯥꯗ ꯈꯟꯅꯔꯁꯤ ꯂꯥꯛꯑꯣꯅꯦ ꯃꯁꯤ ꯃꯤꯒꯤ ꯃꯌꯨꯝꯅꯤ ꯂꯥꯛꯑꯣꯅꯦ ꯅꯪꯅ ꯋꯥꯌꯥꯝꯅꯅꯕ ꯁꯝꯁꯤꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯤꯕꯨ ꯅꯪꯅ ꯀꯗꯥꯏ ꯐꯥꯎꯕꯅꯣ ꯅꯪꯅ ꯌꯣꯟꯒꯦ ꯈꯜꯂꯤꯁꯤꯕꯣ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯔꯣꯏꯗꯧꯕ ꯁꯤꯗꯒꯤꯗꯤ ꯅꯪꯅ ꯃꯤꯃꯥꯡ ꯊꯣꯛꯇꯅ ꯂꯩꯀꯥꯏ ꯑꯁꯤ ꯌꯧꯔꯛꯑꯗꯣꯏꯕ ꯁꯤꯗꯒꯤꯗꯤ ꯃꯊꯪ ꯑꯩ ꯋꯥ ꯌꯥꯝꯅꯅꯕꯗꯣ ꯁꯤꯟꯒꯅꯨ ꯀꯣ ꯋꯥ ꯌꯥꯝꯅꯅꯕꯗꯣ ꯁꯤꯟꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ 이마 ꯑꯩ ꯒꯥꯔꯤ ꯃꯆꯥ ꯌꯧꯔꯛꯏ ꯑꯩ ꯒꯥꯔꯤꯗ ꯑꯩ ꯂꯥꯛꯀꯦ ꯒꯥꯔꯤꯗꯣ ꯑꯩ ꯊꯧꯔꯛꯀꯦ ꯅꯪꯒꯅ ꯄꯥꯕꯨꯡꯒꯅꯦ ꯒꯥꯔꯤꯁꯤꯗ ꯇꯣꯡ ꯑꯩ ꯒꯥꯔꯤ ꯃꯆꯥꯗꯣ ꯊꯧꯔꯛꯀꯦ ꯑꯩ ꯁꯤꯗꯒꯤꯅꯦ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤꯅꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯅꯪ ꯀꯔꯤꯃꯠꯇ ꯊꯣꯛꯂꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯅꯪ ꯊꯣꯛꯂꯔꯣꯏꯗꯕꯅꯤ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯆꯒꯦꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯁꯨꯛ ꯋꯥ ꯉꯥꯡꯅ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯑꯩꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯅꯪ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯅ ꯅꯪ ꯆꯠꯆꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯅꯪ ꯀꯔꯤ ꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤ ꯀꯥꯟꯅꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯑꯁꯤ ꯃꯤꯃꯥꯡꯗ ꯅꯪ ꯌꯣꯟꯕ ꯅꯠꯇꯅ ꯀꯔꯤꯅꯣ ꯅꯪꯅ ꯄꯨꯔꯛꯀꯗꯧꯔꯤꯁꯦ ꯆꯠꯂꯣ ꯑꯩ ꯃꯃꯥ ꯃꯈꯨꯠꯇ ꯄꯥꯏꯌꯨ ꯒꯥꯔꯤꯗ ꯆꯤꯡꯊꯜꯂꯨꯅꯦ ꯅꯪꯕꯣ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯥꯗꯣꯛꯑꯁꯤ ꯏꯃꯥ ꯑꯩ ꯒꯥꯔꯤꯗ ꯂꯥꯛꯀꯦ ꯁꯤ ꯊꯥꯗꯣꯛꯑꯁꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯔꯕꯤꯟꯗ꯭ꯔ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯕꯨ ꯊꯥꯗꯣꯛꯑꯁꯤ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯑꯩ ꯒꯥꯔꯤꯗ ꯂꯥꯛꯀꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯀꯥꯈꯠꯂꯣ ꯍꯥꯏꯒ 시댁이 능 영어 영어가 능 영어 아이 마마 가리에 털어 가리 마차도 털어 호이 뭘 봐고 시댁이랑 영능이 뭐 반 토보다
ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯔꯣꯏꯗꯕꯅꯤ ꯈꯪꯉꯤꯗꯅ ꯅꯪ ꯈꯪꯉꯤꯗꯅ ꯅꯪ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯔꯕꯤꯟꯗ꯭ꯔ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯄꯥꯕꯨꯡ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯒ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯔꯝꯒꯗꯕ ꯃꯥꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤꯁꯤꯕꯨ ꯄꯥꯕꯨꯡ ꯄꯥꯔꯤꯒ ꯃꯍꯥꯛꯀ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕꯅꯤꯅ ꯄꯥꯕꯨꯡ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯨ ꯍꯥ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤ ꯅꯝꯗꯅ ꯃꯈꯨꯠ ꯆꯤꯡꯉ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯏꯆꯝ ꯆꯝꯅ ꯂꯩ ꯀꯠꯄ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯅꯠꯇꯦ ꯃꯗꯨꯗꯕꯨ ꯀꯔꯤ ꯌꯥꯅꯤꯡꯗꯕ ꯂꯩꯕꯒꯤꯅꯤ ꯑꯩꯒꯤ ꯏꯆꯥꯗꯨ ꯃꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯑꯣꯏꯔꯕꯁꯨ ꯏꯆꯥꯗꯨ ꯍꯧꯖꯤꯛ ꯍꯤꯡꯗꯅ ꯂꯩꯕ ꯅꯠꯇꯦ ꯏꯆꯥꯗꯨ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯗꯗꯤ ꯏꯆꯥꯅ ꯌꯦꯠꯀꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦꯗꯅ ꯄꯥꯕꯨꯡ ꯌꯦꯠꯅꯕꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯔꯦꯕꯤꯀꯥꯅ ꯋꯥꯐꯝ ꯑꯃꯗꯤ ꯐꯣꯡꯗꯣꯛꯅꯤꯡꯕ ꯃꯥꯜꯂꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯄꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯗ꯭ꯔꯦ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯄꯥꯕꯨꯡ ꯍꯥꯏ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯅꯕ ꯍꯣꯠꯅꯕ ꯐꯩ ꯃꯍꯥꯛ ꯃꯄꯥ ꯑꯁꯤ ꯔꯟꯕꯤꯔ ꯀꯧꯏ ꯍꯥꯏꯔꯦ ꯃꯃꯥꯗꯨ ꯉꯁꯥꯏꯗꯨ ꯁꯨꯕꯥꯁꯤꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯄꯥꯕꯨꯡ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯗꯥꯏꯗꯅꯣ ꯉꯁꯥꯏ ꯃꯃꯥꯟꯅꯕꯤ ꯔꯤꯃꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯗꯨ ꯀꯨꯞꯅ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯝꯇꯪ ꯈꯪꯗꯣꯛꯄ ꯐꯩ ꯏꯆꯥꯅꯨꯄꯥꯅ ꯂꯥꯟꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯊꯧꯗꯣꯛ ꯂꯩ ꯃꯗꯨ ꯈꯪꯗꯣꯛꯄ ꯐꯩꯅꯦꯍꯦ ꯏꯆꯥꯒꯤ ꯊꯋꯥꯏꯗꯨꯅꯅꯦ ꯃꯥꯅ ꯄꯦꯟꯖꯅꯅꯕ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯇꯧꯐꯝꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯈꯔ ꯇꯧꯕ ꯐꯠꯇ꯭ꯔꯅꯦ ꯔꯕꯤꯟꯗ꯭ꯔ ꯄꯥꯕꯨꯡ ꯑꯩ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯖꯔꯛꯀꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥ ꯍꯥꯠꯄ ꯃꯤ ꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯂꯤꯁꯅ ꯀꯟꯈꯠꯇꯨꯅ ꯊꯝꯃꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨꯟꯁꯤꯗꯣ ꯃꯈꯣꯏꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯡꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯏꯆꯥꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯇꯧꯒꯅꯤ ꯑꯗꯨꯒ ꯐꯤꯕꯝ ꯑꯁꯤꯗ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯐꯥꯗꯕꯤꯈꯣ ꯌꯦꯡꯈꯤꯁꯦ ꯃꯈꯣꯏꯁꯨ ꯑꯩꯅ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯔꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯄꯥꯕꯨꯡ ꯍꯥꯠꯄꯒꯤ ꯋꯥꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯪꯈ꯭ꯔꯒ ꯃꯀꯛ ꯀꯛꯂꯕꯁꯨ ꯄꯦꯜꯂꯣꯏ ꯑꯩ ꯌꯥꯗꯦ ꯃꯗꯨ ꯌꯥꯗꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯅꯥꯎ ꯅꯨꯄꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯅꯪꯅ ꯑꯃꯨꯛ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯊꯥꯡꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯑꯩ ꯉꯥꯏꯈꯣ ꯏꯃꯧ ꯅꯨꯄꯤꯗꯨꯅ ꯀꯗꯣꯝꯗꯅꯣ ꯆꯠꯈꯤꯕꯗꯣ ꯄꯥꯕꯨꯡ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯂꯩꯕꯅꯦꯅ ꯊꯣꯛꯈꯤꯕꯅꯤ ꯑꯩꯒꯤꯁꯨ ꯍꯤꯗꯥꯛ ꯈꯔ ꯂꯩꯕ ꯆꯠꯈꯤꯕꯅꯤ ꯑꯩ ꯏꯃꯧ ꯅꯨꯄꯤꯗꯨ ꯂꯥꯛꯑꯒꯅꯦ ꯀꯔꯤꯅꯣ ꯇꯧꯔꯒ ꯑꯃꯨꯛꯇ ꯇꯥꯟꯅꯁꯤ ꯑꯩ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯥꯛꯑꯝꯃꯤꯕ ꯐꯤꯕꯝꯗꯣ ꯑꯩ ꯆꯤꯡꯅꯩꯀꯣ ꯑꯩ ꯆꯤꯡꯅꯩ ꯑꯗꯨꯒꯅꯦ ꯏꯆꯥ ꯅꯨꯄꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯊꯃꯣꯏꯅꯅꯦ ꯃꯥꯒꯤ ꯃꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯖꯅꯅꯕ ꯑꯁꯦꯡꯕ ꯆꯨꯝꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯣꯛꯂꯒꯅꯦ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯐꯩꯀꯣ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯇꯧꯕ ꯐꯩ ꯄꯥꯕꯨꯡ ꯑꯩ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯖꯒꯦ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯔꯦꯕꯤꯀꯥꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ ꯅꯪꯅꯗꯤ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯒ ꯇꯤꯟꯅꯕ ꯂꯣꯀꯦꯟꯅ ꯃꯔꯝ ꯑꯁꯤꯕꯨ ꯈꯪꯂꯝꯒꯗ꯭ꯔꯥ ꯑꯩ ꯂꯣꯀꯦꯟ ꯎꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯃꯔꯝꯗ ꯅꯠꯇ꯭ꯔꯒ ꯔꯦꯕꯤꯀꯥꯒꯤ ꯃꯔꯝꯗ ꯀꯅꯥ ꯀꯔꯤ ꯈꯪꯂꯝꯒꯅꯤ ꯃꯁꯤ ꯃꯐꯝ ꯑꯁꯤꯗ ꯔꯦꯕꯤꯀꯥꯅ ꯂꯥꯛꯂꯝꯕ ꯃꯑꯣꯡ ꯑꯩ ꯆꯤꯡꯅꯩ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯏꯌꯥꯝꯕꯒꯤ ꯊꯋꯥꯏꯅ ꯆꯥꯡꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯂꯝꯒꯗꯕꯗꯣ ꯄꯨꯝꯅꯃꯛ ꯅꯌꯥꯝꯕ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕꯗꯒꯤ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨ ꯊꯦꯡꯅꯗꯨꯅ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯔꯦꯕꯤꯀꯥꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯏ ꯑꯗꯨꯒ ꯅꯪꯒ ꯔꯦꯕꯤꯀꯥꯒ ꯂꯩꯅꯕ ꯃꯔꯤꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩ ꯑꯩ ꯊꯤꯒꯠꯀꯅꯤ ꯑꯩ ꯁꯣꯏꯗꯅ ꯊꯤꯒꯠꯀꯅꯤ ꯑꯩ ꯂꯣꯀꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯏꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯑꯩ ꯂꯣꯀꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯄꯨꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯔꯦꯕꯤꯀꯥꯅ ꯂꯥꯛꯂꯝꯕ ꯃꯑꯣꯡ ꯑꯩ ꯄꯥꯕꯨꯡꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯩ ꯂꯣꯀꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯔꯦꯕꯤꯀꯥ ꯀꯅꯥꯅꯣ ꯔꯟꯕꯤꯔ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁꯨꯕꯥꯁꯤꯅꯤ ꯀꯅꯥꯅꯣ ꯔꯦꯕꯤꯀꯥꯒ ꯄꯥꯔꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯑꯁꯦꯡꯕ ꯈꯪꯕ ꯇꯥꯕꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯇꯝꯗꯤ ꯌꯧꯁꯜꯂꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯔꯅ ꯆꯪꯂꯛꯇꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯏꯇꯥꯎ ꯈꯪꯗ꯭ꯔꯦꯗ ꯆꯪꯉꯛꯀꯅꯤ ꯍꯥꯏꯔꯒ ꯈꯨꯠ ꯊꯦꯛꯂꯒ ꯄꯥꯔꯛꯂꯤꯕꯁꯤ ꯆꯪꯉꯛꯄꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩꯗꯤ
정각도부 만들 그리기 정의들 마부 미니스터기 마차로 마부 셀tum 파이브레니다 어두기 와나티 mafam maduda nungaina legarabra khangdu jelana su yam sale hai police na su yam ne hai aduga magi mission da yam loiba loina oira malit thoki ba thodo wa thoku de inspector te aina magi dum to logi ba role me aduga ai wadi moi yana raga dum jel daga changdra su yabra khangdi mado khak yaro mafam asida changak panai ni ngariba ai gi shandya ai shantiabu mahakna namdana numit adudane aina khudang pairaga chingwa habu chingamdrasu phadauba madagi noi ani unana bagi senbadusu noi babungna hairak padudagi aina torubani noi babungdura kai dorubano khangdi hojiksi kare mata goi lokthokpi wafamji khanadrabra khangdi kodai digi lokthokpi yani araiba natini inspector tehena case asawa mayam panchindana ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯕ ꯉꯝꯗꯅꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯁ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯅꯨꯄꯤ ꯈꯨꯗꯥꯡ ꯍꯥꯏꯐꯦꯠ ꯆꯤꯡꯕ ꯈꯣꯠꯂꯨꯕ ꯐꯥꯔꯨꯕ ꯈꯛꯇꯅꯤ ꯀꯌꯥꯝ ꯀꯨꯏ ꯂꯩꯅꯤꯒꯦꯅꯤ ꯂꯩꯒꯦ ꯂꯩꯔꯕꯗ ꯊꯥ 2-3 ꯃꯉꯥꯏ ꯅꯣꯏ ꯄꯥꯕꯨꯡꯅ ꯀꯔꯤꯝꯇ ꯍꯣꯠꯅꯗ꯭ꯔꯕ ꯈꯪꯒꯦꯗ ꯇꯧꯔꯤꯁꯤ ꯅꯣꯏ ꯄꯥꯕꯨꯡꯅꯗꯤ ꯌꯥꯝ ꯇꯣꯏꯕ ꯕꯣꯕꯣꯟ ꯃꯄꯥ ꯑꯥꯏ ꯑꯦꯝ ꯆꯟꯗ꯭ꯔ ꯁꯤꯡꯍꯅ ꯇꯧ ꯂꯩ ꯑꯗꯨꯒ ꯀꯔꯤꯅꯣ ꯀꯔꯤꯝ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯈꯪꯗꯦ ꯎꯀꯤꯜ ꯑꯉꯧꯅ ꯄꯥꯕꯨꯡꯗꯒꯤ ꯁꯦꯜ ꯅꯝꯗꯅ ꯈꯔ ꯊꯥꯒꯤ ꯁꯣꯏꯗꯅꯕ ꯆꯥꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯔꯛ ꯑꯁꯤꯗ ꯑꯩ ꯑꯃꯔ ꯂꯥꯛꯄ ꯑꯩꯒ ꯊꯦꯡꯅꯕ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤꯒ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯜꯂꯒ ꯅꯝꯁꯤꯜꯂꯒ ꯃꯉꯛꯁꯝ ꯂꯩꯈꯥꯏꯔꯒ ꯊꯨꯗꯦꯛꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯗ ꯑꯁ ꯏꯇꯥꯎ ꯊꯨꯗꯦꯛꯄ ꯐꯨꯕ ꯌꯩꯕꯗ ꯉꯥꯡꯉꯤꯀꯣ ꯅꯍꯥꯟꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗ ꯆꯩꯁꯦ ꯑꯩꯈꯣꯏꯅꯗ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯆꯥꯔꯤꯁꯤ ꯏꯇꯥꯎꯁꯨ ꯄꯥꯡꯒꯟ ꯌꯥꯝꯅ ꯐꯩ ꯃꯨꯛꯅꯥ ꯖꯇ꯭ꯔꯥꯅꯤ ꯍꯥꯏꯗꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯁ ꯈꯪꯗꯦꯗ ꯏꯇꯥꯎ ꯄꯥꯡꯒꯟ ꯏꯐꯨ ꯐꯨꯗꯣꯛꯄ ꯉꯝꯗꯕꯗ ꯅꯥꯎꯁꯤꯡꯒꯤ ꯑꯣꯏ ꯂꯥꯛꯀꯅꯦꯅ ꯍꯥꯏꯔꯒ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗꯕ ꯑꯁ ꯃꯤꯅ ꯑꯗꯨꯝ ꯊꯤꯜꯂꯒ ꯇꯨꯈꯤꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯩꯗ ꯌꯥꯔꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕꯅꯦ ꯄꯛꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯉꯥꯡꯒꯅꯨ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯏꯇꯥꯎ ꯁꯨꯝ ꯃꯇꯥꯡ ꯆꯥꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯍꯦꯛ ꯈꯥꯝꯅꯕ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯪꯁꯨ ꯑꯩꯒꯤ ꯇꯤꯛꯏꯒꯨꯟꯗꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯕꯣꯕꯣꯟ 마부 머펀 마시들락바 아이나 걸어오는 아이리 해보세 막 강다보니 아이 걸어오는 아이키게 아이 걸어오는 아이키게 아리버슨 이 다음 당했고 난게 아데이다 또 I am kari sadulay tu I am Gopi tu my name is Gopi 해보라 말 adulay tu alay tu as tu tawre ma yasi kunin tawre ay kaidara ado khalendra ay rupabon karino kundola 이봉아 농아이리네 하 마산다 농아이리네 누피들 랩자 타루부기 제일들 레이브시보 아이 까리논 헤이 구루 분철로 와리 사나리브로 이봉아 헐렌드로 하 누피들 그 장우부기 루파본 헤이 마야암바 핫바 아이 콘돌라 마마나바 유탈라가 핫톡버 나간 지다 코이 오자니슈 레이비리 오자니슈 까리노 오자부본 하드 오자고로 Kari plan tau pirige kari su plan tau zede da oza gopi sum matam len ba wai jel da leibes stay the mobile pai dana game sana leine su na te do kari I pau se da khari yorok pa pa singa mayam gi ne na a de da pau se ne yengi be si mangai puning wa khan ngai nam ne na sum punsan na ra ga nga insang ma the duga ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯎꯀꯤꯜꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯔꯤꯕꯅꯣꯅ ꯁꯨꯝ ꯈꯟꯅꯖꯔꯝꯃ ꯍꯣ ꯃꯄꯥꯟꯗꯒꯁꯦ ꯊꯣꯛꯑꯒ ꯂꯩꯅꯤꯡꯉꯤꯔꯣ ꯍꯥ ꯅꯠꯇꯦ ꯁꯨꯝ ꯐꯠꯇꯕ ꯇꯧꯕꯁꯦ ꯁꯤꯗ ꯂꯩꯕꯗꯒꯤ ꯐꯠꯇꯕꯁꯤ ꯐꯠꯇꯦꯀꯣ ꯐꯠꯇꯕꯁꯤ ꯇꯧꯔꯔꯣꯏꯀꯣ ꯍꯥꯏꯕꯗꯨꯅꯤ ꯖꯦꯜꯗ ꯂꯩꯔꯤꯁꯦ ꯑꯇꯩꯒꯤ ꯃꯨꯛ ꯅꯠꯇꯦ ꯃꯤ ꯍꯥꯜꯂꯨꯔꯁꯨ ꯑꯩꯅ ꯃꯤ ꯍꯥꯜꯂꯨꯕꯗꯣ ꯐꯠꯇꯦꯀꯣ ꯃꯇꯨꯡ ꯃꯅꯥꯎ ꯃꯤ ꯍꯥꯜꯂꯕꯗꯤ ꯑꯋꯥꯕ ꯇꯥꯏꯀꯣ ꯁꯤꯅꯤ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯍꯦꯛ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯅ ꯇꯧꯔꯨꯕꯗꯣ ꯐꯠꯇꯦꯀꯣ ꯃꯁꯤꯗ ꯂꯩꯔꯕꯗꯤ ꯍꯥꯏꯗꯅ ꯋꯥꯈꯜ ꯇꯥꯔꯒꯅꯦ ꯅꯁꯥꯒꯤ ꯅꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯅ ꯆꯠꯈꯤꯒꯗꯕ ꯃꯗꯨꯗꯤ ꯅꯠꯇꯗꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯁꯤꯗꯒꯤ ꯊꯣꯛꯇ꯭ꯔ ꯀꯅꯥ ꯀꯛꯁꯤꯒꯦ ꯀꯅꯥ ꯍꯥꯠꯁꯤꯒꯦꯅ ꯑꯗꯨꯝ ꯈꯟꯗꯅ ꯂꯩꯔꯗꯤ ꯃꯗꯨꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯌꯦ ꯏꯀꯣꯏ ꯀꯣꯏꯔꯣ ꯑꯗꯨꯝ ꯁꯤꯗꯩꯗ ꯑꯗꯨꯝ ꯆꯪꯉꯛꯀꯅꯤ ꯍꯥꯏꯖꯔꯤꯕ my name is Gopi ꯈꯪꯕꯤꯔꯦꯀꯣ ꯈꯪꯉꯦ ꯏꯇꯥꯎꯒꯤ ꯃꯤꯡ ꯈꯥꯔꯦ ꯑꯗꯨꯝ 고피 따ꯕꯗꯅꯦ ꯂꯣꯏ ꯌꯦꯛꯁꯜꯂꯦ ꯁꯤꯡꯖꯥꯁꯦ ꯌꯦꯛꯁꯜꯂꯤꯕꯅꯤꯅꯦ 고피제 따라가네 헤이 भगवान कृष्ण तो गोपन को गोपी कौपनी से
ꯑꯩꯒꯤ ꯃꯤꯡꯁꯦ ꯇꯥꯔ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯦꯔꯒ ꯖꯦꯜꯁꯤꯗ ꯂꯩꯅꯤꯡꯗꯅꯕ ꯑꯩ ꯁꯤꯗ ꯆꯪꯉꯛꯇꯅꯕꯅꯤꯅꯦ ꯇꯥꯅꯤꯡꯗꯅꯕꯅꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯄꯤꯆꯦꯟ ꯈꯣꯡꯖꯜꯂꯣꯔꯣꯁꯦ ꯌꯥꯔꯦ ꯑꯣꯖꯥ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯪꯕꯤꯔꯣ ꯑꯩ ꯔꯨꯄꯥꯕꯣꯟ ꯅꯣꯏ ꯄꯥꯔꯇꯤꯗ ꯆꯪꯉꯣ ꯆꯪꯁꯤꯜꯂꯣ ꯅꯪꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯑꯃ ꯆꯪꯉꯣ ꯀꯩꯗꯧꯔꯒꯦ 어자 야래 어자 부본 야래 장비로 가다 손에 베렉터 장비로 나삭싱두가 밍셰리가 송행행더브라 강긴 파나서 누가게 법의 문기 마사 마수니 하이 아두부 오빠일리티 누르자돈 뽑고 놈이다 이기 농타이 팟다가 너희디나 나 포이기도 못들 레이나 버리 제일스 고 아두구네 마사기 머리 빠키도 막 간바 마닝 담바 아두구네 아두구 말레 빠까마기도 막 제일도 레키바 싱어두네 막 포이기도 콜레이가 막 하하 마사기 마사티기 칸마 미싱나 머리 빠키도 막 칸마 제일도 레이부도나 막 칼라마 나 코이기시나 어이 my name is Gopi 장비로 하이 장어 그리 눈에 하리시 블로켄 와포마시부 따져 아이디 마나도 마이너 구동 티버마 투오가 숨을 내려 해버디 따져 아이디 칸다번 너티 낭부 와리시 뭐뭐 다나 강나브라 그리노 낭부 따져 아이슈 뭐뭐 다나디 강만나티 레미나 와리시 앵원다 하피티 강부 아두부 와포마시부 아이나 까람나 호도루근 아두기 마탁다 파리나 따봉 파나시다 힝가가 레이보리디 베 따져 ꯃꯈꯣꯏꯅꯤꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯌꯥꯝꯅ ꯆꯦꯠꯈ꯭ꯔ ꯃꯥꯜꯂꯦ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯦꯃꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯈꯖꯤꯛ ꯈꯪꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯄ꯭ꯔꯦꯃꯤꯅ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯧꯖꯤꯛ ꯄꯥꯔꯤꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯄ꯭ꯔꯦꯃꯤꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯄ꯭ꯔꯦꯃꯤꯒꯤ ꯈꯜꯂꯒ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯥꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯕꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯛ ꯂꯨꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯔꯒ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨꯗꯤ ꯈꯪꯍꯟꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ 따져호에 뭐 칸그러가 되기 때모에 뭐 칸하니 때모에 칸가가 마탕 좀 까이로레 까이 좀 파우 산동나 그러가 따져 까리 하이동 뭐 칸그래 리베카기 동기 분식이 칸다바 야다바니나 와펌시 프레미나수 야뭐 칸나 시나라고 따져나 앵고는 것이 마펌시 라가 해 칸비라바니나 로션 너는 와이다바 되기 따져 와이쇼도 마이저라바 로켓 아생마마 칸바이 ꯑꯗꯨꯕꯨ ꯔꯦꯕꯤꯀꯥꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯅꯥꯎꯅꯨꯄꯥ ꯄꯥꯔꯤ ꯂꯩꯇꯕꯅꯤꯅ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯗꯨꯕꯨꯅꯦ ꯏꯅꯥꯎꯅꯨꯄꯥ ꯄꯥꯔꯤꯒꯤ ꯑꯔꯣꯏꯕ ꯃꯤꯇꯝ ꯑꯗꯨꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯀꯟꯅꯤ ꯑꯗꯨꯕꯨ ꯃꯊꯧ ꯀꯔꯝꯅ ꯀꯟꯒꯅꯤ ꯈꯪꯉꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯈꯨꯠꯁꯦꯟ ꯁꯦꯟꯅꯔꯤꯕꯒꯤ ꯃꯔꯝꯗꯣ ꯈꯪꯗꯦ ꯑꯗꯨꯒ 레비카나 락라가 ꯑꯩꯈꯣꯏꯗ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯃꯃꯥ ꯃꯄꯥ ꯂꯥꯛꯄꯗꯒꯤ ꯍꯥꯏꯈꯤꯗꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯩ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩꯈ꯭ꯔꯕꯅꯤ ꯃꯥꯅ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯜꯂꯒ ꯑꯩꯈꯣꯏꯗ ꯍꯥꯏꯅꯤꯡꯈꯤꯕ ꯋꯥ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗ ꯃꯆꯤꯟ ꯃꯈꯥ ꯀ꯭ꯔꯛ ꯆꯤꯛ ꯑꯗꯨꯒ ꯏꯀꯥꯏ ꯏꯀꯤ ꯂꯥꯅ ꯋꯥꯐꯝꯁꯤꯡ ꯍꯥꯏꯗꯣꯛꯄ ꯍꯧꯔꯝꯂꯒ ꯃꯃꯥ ꯃꯄꯥ ꯂꯥꯛꯄꯗꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯣꯛꯈꯤꯕꯅꯤ ꯂꯣꯀꯦꯟ ꯅꯪꯒꯤ ꯋꯥꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯂꯣꯀꯦꯟ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯇꯥꯃꯣꯆꯧ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯃꯄꯥꯕꯨꯗꯤ ꯋꯥꯐꯝꯗꯨ ꯈꯪꯉꯤ ꯑꯗꯩꯗ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯤꯚꯝ ꯑꯗꯨꯗ ꯑꯉꯥꯡ ꯂꯧꯒꯦꯅ ꯀꯔꯝꯍꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯅꯣ ꯇꯥꯖꯧ ꯑꯩꯗꯤ ꯇꯨꯝꯗ꯭ꯔꯕꯅꯤꯗ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯦꯃꯤꯅ ꯇꯝꯃꯛꯄꯗꯒꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯇꯥꯗ꯭ꯔꯕꯅꯤ ꯅꯪꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯗꯕꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯗ꯭ꯔꯕꯅꯤꯅꯦ ꯍꯧꯖꯤꯛ ꯏꯅꯥꯎꯅꯨꯄꯥꯗꯨꯗꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯔꯦꯕꯤꯀꯥꯒꯤ ꯃꯁꯥꯗ ꯃꯥꯅ ꯇꯥꯏꯕꯪ ꯃꯤꯇꯝꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯇꯁꯦꯡꯅꯃꯛ ꯏꯅꯥꯎ ꯄꯥꯔꯤꯒꯤ ꯃꯆꯥ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯏꯅꯥꯎ ꯄꯥꯔꯤꯒꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯅ ꯔꯦꯕꯤꯀꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯥ ꯁꯪꯅ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯌꯣꯛꯀꯅꯤ ꯑꯩꯈꯣꯏꯅ ꯏꯁꯥ ꯁꯪꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯇꯥꯃꯣꯆꯧ ꯌꯥꯝ ꯂꯨꯔꯦ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯃꯌꯨꯝ ꯄꯥꯟꯗꯕꯅꯤꯅ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥ ꯀꯔꯝꯍꯥꯏꯅ ꯂꯧꯗꯣꯏꯅꯣ ꯇꯥꯃꯣꯆꯧ ꯈꯪꯗ꯭ꯔꯦꯗ ꯇꯥꯃꯣꯆꯧ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯋꯥꯐꯝ ꯑꯁꯤꯅ ꯁꯦꯡꯕ ꯑꯣꯏꯔꯕꯗꯤ
ꯃꯃꯥ ꯃꯄꯥꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯌꯥꯔꯛꯂꯣꯏ ꯃꯃꯥ ꯃꯄꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯉꯣꯟꯗ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤ ꯋꯥꯐꯝ ꯁꯣꯏꯗꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯅꯥꯎꯄꯥꯔꯤꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛꯁꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯑꯃꯨꯛꯁꯨ ꯇꯥꯃꯣꯁꯨ ꯑꯗꯣꯝꯗ ꯈꯜꯂꯒꯨꯝꯁꯤꯗꯤ ꯃꯗꯨ 마기 라이브 तसेंग माना नोंमतंग ओइरबसु खुदांग पाइदुना सागैसिदा पुसलंबो ओइरबदि तजो अदुसु मु फबा अस करी हाइदुनु खंगदे तजो यामना लुखरे लोके नंग परिगी ममानबनि नखोइ खर खलो करी तो वइ आइना खोइ खर खलो मुत आइगी नुसिरबि नाउदो आइना हातपने आइना मफमदुदा थारमद्रबदि आइगी नाउदु सिरमोये आइगी नाउदु सिरमो मिफत्तसिंग अदुना ꯑꯩꯒꯤ ꯏꯅꯥꯎꯗꯨ ꯍꯥꯠꯂꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤ ꯐꯥꯖꯟꯕ ꯑꯗꯨꯒ ꯃꯧ ꯑꯅꯤ ꯐꯥꯖꯟꯕꯗꯨ ꯃꯤ ꯈꯪꯗꯅꯕ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯑꯣꯠ ꯅꯩꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯅꯥꯎꯗꯨ ꯃꯈꯣꯏꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯃꯈꯣꯏꯅ ꯐꯨꯝꯖꯤꯟꯈꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯃꯈꯣꯏꯕꯨ ꯂꯥꯌꯦꯡꯗꯨꯅ ꯊꯝꯂꯤ ꯍꯦ ꯏꯁꯣꯔ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ ꯑꯉꯛꯄꯅꯤꯗꯀꯣ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗꯨ ꯂꯧꯕꯤꯔꯒ ꯑꯃꯨꯛ ꯁꯣꯝꯗꯅ ꯔꯦꯕꯤꯀꯥꯒꯤ ꯃꯁꯥꯗꯕꯨ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯀꯔꯝꯅ ꯄꯥꯔꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯧꯔꯨꯒꯗꯒꯦ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯔꯦꯕꯤꯀꯥꯕꯨ ꯁꯥꯒꯩ ꯑꯗꯨꯗ ꯄꯨꯁꯟꯒꯗꯒꯦ ꯃꯔꯥꯏꯕꯛ ꯊꯤꯗꯀꯣ ꯏꯅꯥꯎ ꯄꯥꯔꯤ ꯂꯥꯏꯕꯛ ꯊꯤꯗꯀꯣ ꯏꯅꯥꯎ ꯇꯥꯖꯧ ꯋꯥꯈꯜꯗꯨꯒꯤꯗ ꯐꯥꯗꯕꯤꯁꯤ ꯃꯌꯥꯝꯁꯨꯅꯦ ꯇꯥꯖꯧꯅ ꯁꯤꯗ ꯂꯥꯛꯑ ꯀꯞꯅꯕꯁꯤꯗ ꯃꯌꯥꯝꯁꯤ ꯃꯤ ꯌꯦꯡꯅꯕ ꯌꯥꯎꯔꯦ ꯇꯥꯖꯧ ꯁꯣꯔꯤ ꯂꯣꯀꯦꯜ ꯑꯩꯁꯨ ꯋꯥꯈꯜꯁꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯅꯅꯦ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯋꯥꯈꯜ ꯐꯨꯝꯕꯪꯅꯔꯦ ꯀꯔꯤꯅꯣ ꯇꯧꯒꯗꯕ ꯏꯁꯥꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯗ꯭ꯔꯤ पुनमक तंजा असिदा मु यंग रेबिकाना मफम असिदा लागा हई लेई चाइरमलगा महंग खोइदो फोंदोकलमलिबा सियंग इबुंगो नंग लाक्लिब्रा खुरामचा आई लाक्सरमी खुरामचा ननाव नुपादु नुंगाइति हे माना कोमदुदा लेरमबा फिबमदु इबुंगो नुंगाइगिद्रेदको फटखिद्रेदको होजिंग मिसिंगसे अइबुसु मखोइने यंगुने हाटकि हाइना तौरिबनिने अदुबु ꯑꯩꯅ ꯄꯥꯎꯁꯤ ꯏꯆꯥꯅꯨꯄꯥꯗ ꯉꯟꯇꯥ ꯇꯝꯍꯧꯕ ꯏꯆꯥꯅꯨꯄꯥꯅ ꯄꯨꯂꯤꯁꯀ ꯇꯥꯟꯅꯔꯒꯅꯦ ꯄꯨꯟꯁꯤꯁꯤ ꯀꯟꯈꯤꯕ ꯑꯗꯨꯕꯨ ꯅꯅꯥꯎ ꯅꯨꯄꯥꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯩꯔꯦ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯃꯠꯇ ꯈꯪꯍꯧꯗꯕꯅꯤꯅꯅꯦ ꯐꯠꯇꯕ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯁꯥꯟꯅꯔꯝꯕꯖꯥꯠꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯁꯤꯕꯨ ꯈꯨꯔꯝꯆꯥ ꯑꯩ ꯁꯨꯝ ꯂꯥꯛꯆꯔꯝꯕꯅꯤ ꯑꯩꯈꯣꯏ ꯂꯣꯀꯦꯜꯗ ꯄꯥꯔꯤꯒꯤ ꯃꯔꯝꯗ ꯁꯨꯝ ꯍꯪꯖꯔꯝꯕꯅꯤ नुंगाइतेन हे पारिदो अखोई लोकेनगदी चाक चालू मत चामिनब माई मसिंग तमिनब लून तिनजर खरब लोकेन तौब थबक तु मासु तौनी हाइदन नंग नि स्कूल सागली मफमदुदा होटल सेमनी हाइदन सेमखलकलिबनी अदुगने हंतकी मथांग असिस मागा वारी सानबदगी लोकेनगी खुंगुल लिरकपदगी पुलिसना मथंग थिगलकिन अदुबु इबुंग हौखरबदी पुनम हौखरे ननाव नुपागी लाइबक तमम हाइबदुनीने अदुबु नुंगदी नुंगाइते हे आइने मफम अदुदा चटकदबसी मी 8 9 मापन 10 थमदरदी यारो हे इथंदगा चटपदी कीरेन हे होय खुरमचा लोकेन करिनो सागा दुम त लोलुदना खुरमचा यारानी आई चानि थिनुगाइने थक्सति आई सुलायिंग बा हलकदगी चाबा थकपसे खरा आई सेमदोय ओ फरे इबुंगो यामनाने सोन्थगनुको नुंगाइते अमोइरे मागी मथौ मंगम पांथोंननबदु करिनो नखोइगी तौफम थोकपदो लोकेन थारक्तना करिनो यावबा तारे हे आइसुने लाकनिको अदुम नंग अदुम लयु खुरामचा इमुंगदमदा चंगेको फनी खुरामचा तसो करिनो हजिक तौगदबसे लोकेन करि तौरुने खंगना येंगना उना दमक
ꯈꯥꯡꯕ ꯇꯥꯕꯅꯤ ꯃꯁꯤ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯐꯔꯦ ꯋꯥꯐꯝ ꯑꯁꯤ ꯀꯌꯥꯃꯨꯛ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯃꯨꯟꯅ ꯑꯃꯨꯛꯇꯪꯗꯤ ꯈꯪꯊꯣꯛ ꯑꯗꯨꯒꯅꯦ ꯅꯪ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯃꯨꯛꯇꯪ ꯇꯧꯔꯛꯀꯣ ꯍꯣꯏ ꯇꯥꯖꯧ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄ꯭ꯔꯦꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯅꯥꯅꯣꯅꯦ ꯐꯣꯟ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯈꯤꯡꯉꯤꯕꯁꯤꯕꯣ ꯅꯆꯥꯅꯨꯄꯤꯒꯤ ꯐꯣꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯐꯣꯟ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯜꯂꯣ ꯄ꯭ꯔꯦꯃꯤ ꯀꯔꯤ ꯍꯥꯏꯒꯦ ꯉꯔꯥꯡꯗꯣ ꯂꯣꯀꯦꯜꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅꯕꯨꯗꯤ ꯂꯣꯀꯦꯜꯗꯗꯤ ꯇꯝꯈꯤꯕꯅꯦꯕ ꯑꯗꯣ ꯂꯣꯀꯦꯜꯗꯤ ꯈꯪꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ 마디 그남자들 그림부터 하이게다버는데 아도 nga랑도 파리코이기 모이기 다소도 라미 하이 아도가 그리그리노 깝더노 와리 얌 사람이 로케노 와리 뻔은 막 로이나 하이도 그래 그래 봐 와리 뻔은 막 로이나 하이 그래 봐 로이나 하이 그래 아도디 모이 다소디 아이보 ngang 그리 하이 모이디 미나 깝베 하이가 ngang 하이론 ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯍꯧꯖꯤꯛ ꯃꯤꯠꯇꯝꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯥꯗꯤ ꯄꯥꯔꯤꯒꯤ ꯑꯅꯤꯁꯨꯕ ꯃꯄꯣꯛꯅꯤ ꯈꯜꯂꯒ ꯑꯉꯥꯡꯗꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯅꯪꯅ ꯑꯉꯥꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯄꯣꯛꯀꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯑꯩꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯉꯥꯡ ꯑꯁꯤ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯍꯜꯂꯒꯦ ꯍꯥꯏꯕꯗ 이마가 빠문구나 애야발 레이트 뭐거이 아파봐 독터를 맞다는구나 안강아시 록통나 보내리 강드레다 남기나 도시 이행부 송감티 에코이나 방멍아마 마땡수나티 그리노 도도이도 아도 너기나 지에마 독터로 이해하베도디 가이노 마수 가이니기니 하이다니 마네 사기기 젠 마학술라메 마나 하이베도디 타시 카직 당연진 그래 록톡부도 구동 튀게네 하이 어두부 이마가 바본거나 독터라 파파바 다나리 남든 안강시 록통나보 뭐코이는 얌나 까는 호나리 어도 프레미 뭐히기 타송나 마카디 까리 하이라메 하게 까리 하이로도이노 낭나 하우직 레이리버 피밤도다 마토 그럼나 안강도 로고도이도보 어두가 레이사비 아마나 안강 우나라가 낭기 뚱기 분치기 아이기 뚱기 분치기 칼라노 아이 용발라로이 아이 용발라로이 ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯗꯨꯝ ꯂꯩꯔꯒꯦ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯇꯝꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯤꯇꯝꯂꯒ ꯑꯩ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯪꯗꯨꯅ ꯑꯩ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯍꯩ ꯀꯅꯥ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯀꯅꯥ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯣ ꯑꯩ ꯐꯣꯟꯗꯣ ꯊꯝꯃꯣ ꯑꯩ ꯐꯣꯟꯗꯣ ꯄꯤꯔꯣ ꯁꯤ ꯐꯣꯟꯗꯣ ꯄꯤꯔꯣ ꯏꯃꯥ ꯄ꯭ꯔꯦꯃꯤꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯄ꯭ꯔꯦꯃꯤ ꯉꯥꯛꯇ ꯊꯝꯃꯨꯀꯣ ꯁꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ ꯑꯝꯇ ꯊꯝꯃꯣ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯗꯣ ꯀꯩꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯁꯤ ꯂꯩꯁꯥꯕꯤꯅꯤꯅ ꯂꯩꯁꯥꯕꯤ ꯅꯔꯝ ꯆꯠꯇꯨ ꯑꯣꯛꯇ꯭ꯔꯦ ꯍꯥꯏꯔꯒ ꯂꯩꯁꯥꯕꯤ ꯑꯃꯅ ꯆꯠꯀꯗꯕ ꯂꯤꯆꯠ ꯁꯥꯖꯠꯇꯨ ꯆꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯅꯃꯥ ꯅꯄꯥꯒꯤ ꯃꯤꯡꯆꯠ ꯌꯣꯜꯂꯦ ꯍꯥꯏꯔꯒ ꯅꯪꯅ ꯂꯩꯁꯥꯕꯤꯅ ꯑꯉꯥꯡ ꯄꯣꯛꯀꯅꯤꯁꯤ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯉꯥꯡ ꯄꯣꯛꯀꯅꯤ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯑꯩ ꯁꯥꯒꯩ ꯑꯁꯤ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯟꯒꯅꯨꯅꯦ ꯅꯄꯥꯕꯨꯡ ꯑꯁꯤꯅ ꯃꯃꯥꯏ ꯏꯀꯥꯏꯗꯅ ꯐꯤꯔꯨꯛ ꯈꯜꯂꯒ ꯆꯠꯀꯗꯕꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦꯅ ꯃꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯈꯥ ꯋꯥꯡ ꯆꯠꯇꯅ ꯗꯣꯛꯇꯔ ꯑꯐꯕ ꯇꯥꯟꯅꯗꯅ ꯂꯩ 이스 레이사비 낭나 안강 보거도리바 필름기 타입더니네 릴라기 타입더니네 헤이 필름 릴라다 뻥야야 버기 와니네 본치디 필름 나테네 비마 릴라 나테네 헤이 강에 마 나사나 란키베네 아두부 파리가 이가 눅시바이다막 탐키바 마리리 아두가 이코이니쇼 ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟꯁꯦꯝꯅꯅꯕꯒꯤꯗꯃꯛ ꯃꯇꯝ ꯂꯦꯞꯅꯔꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯒꯤ ꯃꯍꯥꯛ ꯊꯤꯕ ꯈꯪꯈꯤꯗꯕꯅꯤ ꯃꯔꯝ ꯆꯠꯇꯨꯗꯅꯅꯦ ꯈꯪꯉꯕ꯭ꯔꯣ ꯃꯔꯝ ꯆꯠꯇꯨꯅ ꯁꯤꯔꯤꯅꯦ ꯑꯐꯕ ꯂꯤꯆꯠꯇꯨ ꯆꯠꯂꯗꯤ ꯁꯤꯔꯣꯏꯗꯧꯕ ꯁꯤꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯆꯠꯇꯨ ꯐꯠꯇꯕ ꯀꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃꯅ ꯆꯠꯀꯗꯕ ꯂꯤꯆꯠꯇꯨ ꯆꯠꯇꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯑꯐꯕꯅꯤ ꯈꯟꯕ꯭ꯔꯣ ꯅꯪꯕꯨ ꯑꯐꯕꯅꯤ ꯈꯟꯕ꯭ꯔꯣ ꯅꯃꯥꯏꯗꯨ ꯏꯀꯥꯏ ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯅꯃꯥꯏꯁꯨ ꯏꯀꯥꯏ ꯈꯪꯗꯦꯅꯦ ꯐꯅꯌꯥꯝꯁꯨ ꯉꯥꯡꯉꯤ ꯐꯅꯌꯥꯝꯁꯨ ꯆꯩ ꯃꯁꯤꯗꯩꯗ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯐꯅꯕ ꯉꯥꯡꯉ ꯏꯁ ꯃꯁꯤꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯁꯥꯕꯤ ꯑꯩꯅ ꯏꯆꯥ ꯄꯣꯛꯑꯒ ꯅꯪ ꯀꯅꯥꯗ ꯊꯤꯜꯂꯨꯒꯦ ꯍꯥꯏꯕꯅꯣ ꯂꯩꯈꯤꯗ꯭ꯔꯕ
lamsi sidra mina nong maina kaptra hat kraba yumduda nangi lesabi na popo masado nang yumduda thiluge hari ro ha mafam aduda nang kana lo honge hari bano mayamba maleri dugi mayamba dugi atomi oge hari bro ha nang mayamba dugi atomi oge hari bro ima kari no imana habiri bado hey machi haida tikari no ha machi haida tikari no mama mapa na machabu sauna bu yola pabu tataro ha tataro na koisone mama mapa haibedo madu oira ka de khangadaban mama mapa na ne machabu kaidong nong da phattaba ohining no macha singna ne phattaba li chalakpa phattaba chinjak charakpa mama mapa gi ne mamai khuna ba torokpa matam da matam madu da mai palaktraba matam madu da khangani he punamak chingdu khangadabani hauji de koina ngangi hu dong khangen naram chatu chumna chaladi madu thokidro ha madu thokidro naril lerabadi nanga nupa duga aran balam chatpa numitu da nang yum madu da chalo ba yadro ha yum madu da chalo ba yadra ba madu di natta da nang ha hौजिक मतंगी चनबी ओरे ने नखोय मतंगी हौजिक चनबी ओरे युम पाद्रिंगे दगा दुगुमली चतु चतु हुना ब्रो हा अदुगुमली चतु चलेदि खुदक अदुदा नुपादुगी मतंगी ने खदब करी सारे हौजिकति हा नुपादुना ताबंग पानसि थादो चखरगा नुपादुना कियादगी नंबु खुद चमगा लोगोदोरि ब्रो हा अदुगा लेसाबि माना मचा पोकनी मचा पोगा नंग लेसाबि नंग नचा पोगा नंग करमनि गोगोदोरि बा चुम्मे इमाना हारिदु चुम्मे अदुबि मा आई हौजिक करिगुम मांगने हिंगम बथोलबथि अईबु माना सोइदनमकी माकी सागेगी मौ ओइना पुसन्गदि अदुबु इमा माक तैबं पान थादोक्रे अदुबु अईगी साद मितमलिबसे माकी अरोइबु खुदमनि माकी अरोइबु खुदम अदुबु इमा माना तैबं पान सिदा लेरमलबदि अईना मांगन खरब सुंगमि अदुबु माना तैबं पान थादोक्तुना चखरबनिना अईना मितमसिबुदि अईना कनबा पामे इस माइ पेमे करिगी कनगदोरिबा हा करिगी कनगदोरिबनो इस माइ पेमा नंदी इस वखन यामना नंदी अवांग बि थाक्ता लेबि ओरे नहीं न सिंग तमंदना मिरक तमंदना नमाना पाइ खोइना नंगी दमक होनबदुबु अदु तौनबरना हे अदुगुम चिंजाक अरोना थुक्तु चारागा नमाना पागी इज्जत योना होनरकरना हे मदुगी दमक्तरने करिगी दमक्तना नंगना हा मितम अदु थमनिंगी दुबो मा नुंगसिबैने करि नुंगसिबैने बा इस माइ पेमा करिरो मोइ पाबो पारी नंदी चटकरे अदुबु आई नंगी खुदम मसदी मंगन मपामदी करिनो हौजिक अइना तौगदौरि अदुबु करिगुम्बा गांसे लौथोकने हाइरबदि आई नंगी नतुंगदा लाकने आई ताबुंग थादोक्तना आई नंगी नतुंगदा लाकनी हे पारी आई नंगी नतुंगदा लाकनी हेलो नोइ माना फोन दो थमद्रिगे नोइ ngangnarido ai loina thai tabro हेलो रेबिका प्रेमी आई थai उरेदना इमंग मसिदा इमाना हारिबसे करिमता लानमा नथि लोइना चुम पबुंगना हारिसिसु लोइना चुम इमागी पबुंगी मायुक्त लेपसु नथि अदुबु रेबिका करिगुम पारिना मालेमसिदे हिंगबा थोलमलबथि आइबु सोइदना मांगना लोक्सिनबिगने आइगे अवाबा पुनमक माना कोनबि अदुबु ताइबंगसिदा मांगना लेत्रबनिना आइगे मदि माकी पुंसिगे अरोइबु खुदोलसे मसिदि मांगनिंगदि आई करी तौगने हायो हौजिक आई करी तौगने इमागा पाबुंगना करिगुम मांगना बहोनरलबदि आइगे लंबीदि ताइबंग थादोक्पा नतना अतोप्पा लंबी लेथि अदु यादे करिनो नमना गांगिदोबो करिनो खानागदबने अदु यादेको प्रेमी मसि नतना इगे अतोप्पा लंबी लेथि पाबुंगना अफबा डॉक्टर थिरि अदुगा नमदुना ngang लौथोक्नर होनरि अदुबो करिगुम लौथोक्लबदि वारी सिगी मखा हयेंग अमुक ताबिरसि Lakle Inspector Tayai Lakle Inspector Tayai Uthanaba
Kanbinaba. Thank you, sir. Welcome. 하나는 다가자리 머스기 하나는 다가자리 보너막 머스기 라이브 스트리밍 데 야우비리버싱 90.0 메가헤르츠 타비리버싱 와리디 마이찰레 미 라이브 달레바 미디 머싱 얌드레 디싱 따로 먹레 볼말 Thank you so much. Sagachari hanana. Taramasi de yaubiri basing. Konjen yam tabana mayam ge comment kasu yam bazararo. Wari sana na bahona bada owa boy kon tabani na kon taram dredi khangadam ne du wari du tawre. Ano wari lining ba plane pokhai bagi Iraq Iran gi wari mayam da tamning ba mayam se kon tabni sungai yatre. Edum ta lere. Adu tabiri basing hanana sagachari. Nam pano ma theng mode yaubiri basing. Wari si nungsibai haiba wari paring do dani laglibs punchida dum thoi sumaina dum thokko mayam yawi afabasu yawi phatabasu yawi hogalei miron kaya miron amada thoki ba wari amohna tungda tholoi haninga leiti thamlamba poram aduga chalamba liklam punamak sing adu da afabada chali phatre khalaga thamamba lambi du da su Chatlaroi lambi du dum chatli tungdala iba miron. Kang da badia de ta da badia de naina da badia de. Adumak dum yawi. Siguma lambi si da chatlu bada kodong thi haibase khangna lambi du da matam gin khalagliba. Sei tara truk suba train pan suba kun manga suba. Sina dum lambi du dum lai. Chatli. Kangho de punchi kodong thi ba thodo amada kok laikide. Laikidamni na lehori dun awaba tawagidi pari na ngasai makhoi ni nungsinaba mari du leinara kanna makhoi ni chetna dum leijaba mari ni pari na mabu mirai ba leite rebika na mirai ba su leite wari sigi flashback ko na dum lakini saida dum thamjage yam kan li thoroi aduna spectator tayagi wari tangkak makak jail da leiriba ade amar sanga kadaba jail manung da leiriba phatalosing aduna mathang adum punna dum tamina si aduna mi amo koi ki character khar khaki wari de chatna ba haitare character amagi muglai jail ge muglai aduna thamjari wo famji thank you so much aduna kari go makhonjen ji yaramadi pena ta saage mayam gi thamoi ji chingge na khanmane do chingmanga mirangam dre khangdre adubo wari si makha na hairak pa matam do mayam na saurunga do zai khangje Odai ngangak podo ngone yowi haida. Thank you so much Dagachari. Hana tabiri basing. Sarjenta wari fawadi tayagi na. Thank you so much. Masina khoi gi punchini, masina khoi gi lambi ni ko. Aduna karamba lalong, karamba wari, karamba thawinjin. Kari la kadage no. Wari sidam kolom pairaga dum kolom maningsi agwa khan lera. Karigum matam da wari du khan uiro lera mabu yaw. Wari du da makha muk chathaba makha haidar. Aduna thokta banate thoi sigumasu duga jail gi wari su thoi masu thoi. Anyway thagachari hana mayam ne na khangam aina thoina takjaru ba tamjaru ba wafam na chade. Wari matang se hanunuksi puning loksing oje na. Aduni brother sorry takal changmo madam. Galagri bana ha kya da tahaningi khanganingi. Mama mapana machada haiba yada wa mayam le koina badagi
no kariguma wari na di mirai lai na dum jingjan mangame do's and don't tawba yaba madi tawroi da bahai batai kariguma cham cham mari mukhak leina ramaga pari na lekhe da thokla badi karisu kai ba leite ba marom da adu loro ba duguma fibam do kariguma hondom taraga di kari tawga da ge adongi mama mapa moina dom na kari khong thang logun kari lakani wari si do wahang moina leiri lakado bodu da ni mayam kari lakado ni na khangna dori se agachari Razaudin Khar Sir James starring the H lakli se kari da soibagi no aidi khangdre ta pere starring the H lak pasi ma se aina nate YouTube na ni aduna H to skip aiba do dom tang kit na nambiu adu hojikan di H la adu nakan da screen do thoga di leiba adu film or di udo ba khonje ndo no moine advertising angjal leire do no yam dro da second manga mukti leibani adu kit launa skip to biu adu ga dom na kari gumba sugumba H lak ta ba season na ge hai ta YouTube ta paisa ting ba male adu ma gi premium ma thido okanda advertise am ta lak ta ba YouTube ama leibani adu download to season na piradi advertise mo la ro adu na mok adu ge YouTube to season na ba ge hai ta re ko download to ba ge ai gi si tak jaban na te ko sum tam jaban anu YouTube ama leibani paisa ting ba ma adu ga amdang register toksala kanda kenu oibe yabane it's mo la ro it's free ne ba dun paisa kitang logi ba to hai ta re adu ta seng ba di it's lai je sina ne ba koi dong lai paisa jina inspector te gi yam seng na ha kan do ko mi yam ne yeng so lising kun ma kun ra ma swai bo dum yeng tar ga di akhoi de episode amada mai na paisa lupa lising ama kari ma so mai ga lak ja bani to adu 8 mayam do yam na la tar de akhoi de yam la e thagachari thank you so much war we bad ichin je tak tak la ja ichin khon ta ba gi kano ma me adunan thagachari thank you so much Sargenta yawiri ba mayam do comment loina pa ngamdre ai khon yadam nam ramor thagachari madam ibeman ning thokong Nishan Khetrimayong thagachari Nishan Ranbir Wangkhim thagachari hanana yawiri ba mayam ming loina pa ngamdre bire nong tombam thagachari nungai kre loiki ba khangau de en tak pere wari matang jina hai tare ni ko madam khorai jam mi thagachari Roshan Moina masu thagachari Lata Leima thagachari KSS Renobla Devi wari fazai thapirap mani tombi ma sem thagachari Binodini Khomram thagachari Yungkhai Bam Helen thagachari Punamak ai pa da ba mem yaw re bem chaning thojam Mr Don Rina Hidam Haripriya Senapati Kuman Santilai Shram thagachari tombi nong tomba mem Punamak yaw biri basing Dinachandra Kaisam thagachari yawbi bagidamo yes Sabir thagachari yam nungai jare mayam panuma yawbi ri sei matang khongwa sum pothaba mayam panuma hai tare khoje sor hondok jaboina sei yam ten bai sei ko khongjage roga thagachari sarwari tawde am nuksi sigum se thokpade yawri bani khalakpa matam da thok tawal leiponte khalakpa matam da mai sing nuksit ki bam ta leiponte aduga oirakpadu da phabo iradi fei fata bora kana mama ampa no wai adu mama ampa do khon kana ngangi hai bai wani mama ampa do fata badi na te macha gi punchi kana nam ne lawri ba thodang fareda ichadi adu malam janam chalame fareda ichadi haidin mama ampa kana harauduri aduna sanaba kana khon kan bada khoina bet balan bai wan bet na te mama pai thodang adom do redi kari wani kana awni phusi ni adu karam bada kari condition no kamai to ko do no wari du ta hai tare ko thagachari Razaudin Khan paisa lak bo redi h to lak je no nai hoi akoi gi am nungsi mi lei phone je ani lei ba yum na adu inspector te ai ama tharaga ama sound lei tharaga thamaga atopa phone amadu dana sound lekhat ang taw
ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯕꯤꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯡꯒꯤꯕ ꯃꯤꯁꯤꯡꯗꯣ ꯐꯣꯟꯗꯣ ꯆꯪꯁꯤꯜꯂꯒ ꯑꯅꯤ ꯑꯍꯨꯝ ꯊꯥꯕꯤꯔ ꯊꯝꯃꯤ ꯑꯦꯠꯁꯀ ꯂꯥꯛꯑꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯂꯨꯄꯥ ꯑꯃꯅꯤ ꯁꯨꯝ ꯂꯥꯛꯄꯗꯣ ꯑꯗꯨꯏ ꯋꯥꯅꯤꯗ ꯂꯨꯄꯥ ꯑꯃꯃꯝ ꯂꯥꯛꯑꯗꯤ ꯃꯈꯥꯏ ꯁꯤꯀꯤ ꯈꯛꯇꯅꯤꯗ ꯂꯥꯛꯏꯗꯤ ꯌꯥꯝ ꯂꯥꯛꯄ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯁꯤꯀꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯃꯈꯥꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯄꯩꯁꯥ ꯑꯗꯨꯝ ꯑꯣꯏꯔꯛꯏꯅꯦ ꯂꯨꯄꯥ 1,000 2,000 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯅꯦ anyway thank you so much ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯑꯗꯨꯒ ꯏꯁꯩ ꯇꯦꯟꯇꯛ ꯇꯧꯕ ꯏꯁꯩ ꯑꯃꯇꯪ ꯈꯣꯡꯖꯔꯛꯀꯦ ꯌꯥꯝ ꯁꯥꯡꯗꯕ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯊꯦꯡꯕꯗ ꯌꯥꯎꯕꯤꯔꯤꯕꯁꯤꯡ ꯑꯗ ꯀꯥꯎꯕꯤꯒꯅꯨ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯀꯣꯃꯦꯟ ꯑꯃꯃꯝ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯤ ꯇꯥꯔꯤꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯅꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯤꯇꯪ ꯆꯥꯛ ꯊꯦꯛꯄ ꯏꯁꯩ ꯑꯃꯇꯪ ꯊꯥꯖꯔꯛꯀꯦ ꯏꯁꯩꯁꯤꯁꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯏꯁꯩꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯂꯣꯏꯁꯤꯟꯒꯗꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯌꯥꯝ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯥꯎꯔꯤꯕ ꯖꯦꯅꯦꯃꯤꯛꯁ ꯆꯅꯥꯅ ꯌꯥꯝ ꯐꯥꯎꯔꯤꯒꯜꯂꯤꯕꯗꯣ ꯏꯆꯟ ꯑꯃ ꯏꯁꯩ ꯏꯔꯤꯗꯣ ꯑꯗꯨꯒ ꯃꯥꯒꯤ ꯏꯁꯩ ꯏꯕꯒꯤ ꯖꯔꯅꯤꯁꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯁꯦ ꯄꯨꯊꯣꯛꯂꯛꯄꯅꯦꯕ ꯑꯩꯅ ꯑꯗꯨꯗꯩ ꯃꯃꯩ ꯊꯪꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯐꯥꯎꯈ꯭ꯔꯦ ꯌꯥꯝ ꯐꯥꯎꯈ꯭ꯔꯦ ꯌꯧꯈ꯭ರೆ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯌꯥꯝ ꯄꯥꯟꯅꯔꯤꯕ ꯏꯁꯩ ꯂꯩꯅ ꯊꯝꯃꯣꯏ ꯊꯨꯝꯅ ꯄꯥꯜꯂꯦꯒ ꯇꯧꯕꯗꯣ ꯃꯥꯅ ꯏꯕꯅꯦ ꯑꯗꯨꯒꯤ ꯏꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯏꯁꯩ ꯃꯌꯦꯛꯅꯤ ꯑꯩꯅ ꯁꯨꯔ ꯄꯥꯟꯕꯅꯦ ꯃꯟꯗꯥꯀꯤꯅꯤ ꯁꯟꯕꯅꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯁꯛꯀꯗꯕ ꯃꯟꯗꯥꯀꯤꯅꯤꯁꯨ ꯁꯛꯀꯗꯕ ꯏꯁꯩꯅꯤ ꯂꯣꯏꯗꯅ ꯑꯗꯨꯝ ꯊꯝꯃꯤꯅꯤ ꯑꯗꯣ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯒꯅꯤ ꯈꯨꯗꯣꯜ ꯊꯝꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ
하나나 다가처리 ngasi기 thauram asida yaubiriba tabiriba mayam punamak ngasigi damakta di sandokjariba thauram asi matang asida losinjabagi tanjada lokjari hayang mo wari sigi makha pujarake pungningi warolda amuk thengnaraga mayam punamak tonga tonga thauram da mo mayam lengsinbiro koino honajariba mayam punamak support tobiu punna hingminasi punna awana mateng pangminasi ngasigi damakta di matang asida losinjaba yaw lokjari sandokjariba thauram asigi makha tabadi Diamond TV da Chandukchaba program sing Aiskomna SK TV da dumok makhasa thazakigani Haujiki damakta di tabiriba sing mo mukhana Kurumjari